이거 똥생가 보이네. 오케이. 야! Bema. Video dalo shara video basi. My phone what tea ka. Tumu nang tumu. Hả? Idea macam sungkan. Perai jakre. Mayam video sigi marak thatna mayam da karigum amtang khangan jaramge mayam India gi oina khwaidigi chawba best gaming platform ama layeba ko mayam khangning dro maming na ne Winjo masida ludo cricket cold break pool asida sunatana game 70 plus hena aikoina sanaba su yadoine aduga price su 50 lakh ki mathakta aikoina phangba yadoine sale season raga natraga season dabida su sanaba yai Football, cricket pamjaba miyoi singna masida team semlaga tournament thoklaga aikoina prize phangbasu yadoine maya masida aikoina pakhatba leibigano masida yauriba players singse aikoina thazaba yaba players ngaktane masidagi phanglakpa prize money singdo aikoina Paytm UPI natraga bank transfer gi matengna irai laina withdraw tawbasu yadoine Winjo store haina su laye masidagi aikoina free da fire diamonds mayamama natraga cheapest amount ta aikoina leiba yadoine aduga Myntra Hotstar Domino's atopa singdagi su discount phangba yai masida yamna nungaiba amana Winjo gi spinner se aikoina 7 days daily oina spin tawa matamda KTM Royal Enfield natraga iPhone 13 su phangba yai aduna mayam hojiti panthabirano aigi description da hapchariba link asida changbiro download tawshanbiro aduga bonus oina ₹50 amasu phangbiro ko mayam Anirak khanghan babu nong tang khanghan badi lai nang kasu thau ro aphawa yam taw ya poti okay ya anirak khanghan ba amang khanghalani plan di le di hobo thau lai hogla kan okay. A few minutes later. One hour later.
1 hour later. 허이롱 아앙지지가 항예 까이리기가 있는 미급 슈마임 하이 우이름 방토프나 말래 뭔가 다 그래. 아니, 컹야 봐 나는 안 디렉터 어디 야브라 하요? 컹예미 그래, 택도 비워. 종래래 하려 그럼 떠오리 샤이지 바칼라가 남 기분이 나나 이거는 kitty 헬리. 자위고. 야래 야. 샬로야 저러 미뚱닝아 가지다 비면 와치는 바운 내가 똥생가 보이네. 오케이. 야. 왜마 비디오 흔들러 셔라 비그 뭐지 깐떠오는 싱아미 아이 둠저가 가네요 야라 나 이거 나 디렉터 어디 야브라 하요? 아무튼 까부 까우래 하바 아이디 꾸 이름이나 그 형은 싱아지 만폰 바로가 치더래 싱아 비면 팅에 둠마지 않니 너보 아이 딸래. 내 라이트에 떠고 라이트 다칼로에 거리노. 아가삐기 다갔노? 와티동노? 뭐라 타먹을 볶강 비마야 그냥 초막받아. 뭐나 파기야 이마. 농알브라? 매am 싱아지 베라니 거세 아시가 뚜미나 와티 마리나 싱래 요랭이 시간지 나도 칭렘니 농땅이 떠오기 가나 세 싱엄니세 매am 야래 비디오제 농아이 그 슈농아 싱아 와티니 아이 그 슈기디 아자 야래. 기다 바이라 바이 아이 바이 시보. अदो मैम से लाइक सब्सक्राइब शेयर कमेंट तो सुन बिरमो माली माली तो बिरमो एक की देखो मैम बाय बाय तुम मगे मैम कोई थिंग तुम मामी ने तुम मामी बिरमो ना फोन 좀 미해 잘라. 야래. 난 tum모이 tum딩디. तुम मन ले हो 아무가 강나갈게. 짜이 자래 한다 나 한다 짜이 자도